ꯃꯌꯥꯝ ꯃꯍꯥꯃꯨꯛꯇꯗ ꯀꯪꯂꯤ ꯔꯤꯚꯤꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯅ Aavesham. Aavesham ꯍꯥꯏꯕꯒꯤ ꯃꯂꯌꯥꯂꯤ ꯑꯥꯔꯊ ꯑꯁꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯍꯥꯏꯕꯅꯤ. ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯐꯔꯍꯥꯗ ꯐꯦꯁꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯁꯄꯥꯗ ꯕꯦꯠ ꯁꯥꯈꯤꯕ ꯄꯨꯂꯤꯁ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ. ꯑꯔꯖꯨꯒꯤ ꯁꯛꯇꯝꯗ ꯍꯤꯞꯁꯇꯔ, ꯕꯤꯕꯤꯒꯤ ꯁꯛꯇꯝꯗ ꯃꯤꯊꯨꯟ ꯖꯌꯁꯪꯀꯔ, ꯁꯟꯊꯟꯒꯤ ꯁꯛꯇꯝꯗ ꯔꯣꯍꯟ ꯁꯦꯅꯋꯥꯁ ꯑꯁꯤꯅꯆꯤꯡꯕꯅꯤ. ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ. ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯖꯨ, ꯕꯤꯕꯤ, ꯁꯟꯊꯟ ꯃꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯀꯔꯅꯥꯇꯀꯥꯒꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯋꯥꯅꯥ ꯚꯤꯁꯟ ꯀꯣꯂꯦꯖ ꯕꯦꯡꯒꯂꯨꯔꯨꯗ ꯑꯦꯔꯣꯅꯣꯇꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯂꯥꯛꯈꯤ. ꯃꯈꯣꯏ ꯑꯁꯤ ꯀꯦꯔꯂꯥꯗꯒꯤ ꯂꯥꯛꯄꯅꯤ. ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯣꯁꯄꯦꯛꯇꯁꯇ ꯎꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯈꯤ. ꯃꯐꯝ ꯑꯗꯨꯗ ꯕꯤꯕꯤꯒꯤ ꯃꯃꯥꯁꯨ ꯂꯩ. ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯕꯤꯒꯤ ꯃꯃꯥꯟꯅꯕ ꯑꯖꯨꯒ ꯊꯦꯡꯅꯈꯤ. ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯏ. ꯁ꯭ꯀꯨꯜꯒꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯋꯥ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯖꯨꯅ ꯕꯔꯈꯥ ꯍꯣꯏꯗ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯔꯒꯤ ꯕꯔꯈꯥ ꯍꯥꯏꯕꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯍꯟꯈꯤ. ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯊꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯣꯁꯇꯦꯜꯒꯤ ꯐꯣꯔꯝ ꯂꯧꯕ ꯍꯧꯔꯛꯏ. ꯐꯣꯔꯝ ꯂꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯀ꯭ꯂꯥꯔꯛ ꯑꯃꯅ ꯃꯍꯥꯛꯀꯤꯁꯨ ꯍꯣꯁꯇꯦꯜ ꯑꯃ ꯍꯥꯡꯉꯤ. ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯨꯕꯨ ꯊꯛꯄꯅꯤ, ꯆꯨꯔꯨꯞꯄꯨ ꯊꯛꯄꯅꯤ, ꯒꯟꯖꯥꯕꯨ ꯊꯛꯄꯅꯤ, ꯗ꯭ꯔꯒꯄꯨ ꯌꯥꯝꯅ ꯆꯥꯏ. ꯆꯥꯕ ꯊꯛꯄꯁꯨ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯦ. ꯑꯩꯒꯤꯁꯨ ꯍꯣꯁꯇꯦꯜ ꯑꯃ ꯍꯥꯡꯉꯤ, ꯑꯩꯒꯤꯗꯨꯗ ꯑꯣꯏꯅ ꯂꯩꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ BKꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ BKꯒꯤ ꯃꯌꯨꯝꯗ ꯍꯥꯡꯂꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯑꯦꯗꯃꯤꯠ ꯇꯧꯈꯤ. ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯣꯁ ꯄ꯭ꯂꯦ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯁ꯭ꯄꯣꯔꯠ ꯑꯃꯁꯨꯡ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ. ꯃꯣꯁ ꯄ꯭ꯂꯦꯅ ꯑꯗꯣꯝꯗ Yamaha R15 V3 ꯑꯃꯁꯨꯡ iPhone 15 Pro Max ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ. ꯃꯌꯥꯝꯅ ꯁ꯭ꯄꯣꯔꯠꯇ 100% ꯗꯤꯄꯣꯖꯤꯠ ꯕꯣꯅꯁꯁꯨ ꯐꯪꯕꯤꯒꯅꯤ. ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯤꯄꯣꯖꯤꯠ ꯑꯗꯨ ꯈꯨꯗꯛꯇ ꯗꯕꯜꯁꯨ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ 200ꯀꯤ ꯕꯣꯅꯁꯁꯨ ꯐꯪꯕꯤꯒꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ 200 ꯕꯣꯅꯁ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯔꯤꯚ꯭ꯌꯨꯁꯤꯡ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯐꯪꯕꯤꯒꯗꯧꯔꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯣꯁ ꯄ꯭ꯂꯦ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞꯇ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ 1200 ꯐ꯭ꯔꯤ ꯑꯣꯏꯅ ꯐꯪꯕꯤꯒꯅꯤ. ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ INR 150 ꯑꯗꯨꯒ 150ꯁꯨ ꯐꯪꯕꯤꯌꯨ. ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯁꯤꯡꯗ ꯃꯣꯁ ꯄ꯭ꯂꯦ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯆꯁꯤꯡ ꯑꯁꯤ HD ꯀ꯭ꯋꯥꯂꯤꯇꯤꯗ ꯌꯦꯡꯕ ꯐꯪꯕꯤꯗꯣꯔꯤꯕꯅꯤ. ꯑꯗꯣꯝꯅ ꯑꯦꯚꯤꯌꯦꯇꯔ ꯒꯦꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤꯁꯨ ꯇꯥꯟꯕꯤꯌꯨ. ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ. ꯂꯤꯡꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯃꯣꯁ ꯄ꯭ꯂꯦꯒꯤ ꯖꯔꯅꯤ ꯑꯁꯤ ꯍꯧꯕꯤꯌꯨ. ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ. ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯑꯔꯖꯨ ꯑꯃꯁꯨꯡ ꯕꯤꯕꯤꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤ. ꯁꯟꯊꯟ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤ. ꯁꯟꯊꯟ ꯑꯃꯁꯨꯡ ꯑꯖꯨꯅꯦ ꯕꯤꯕꯤꯅꯦ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤ. ꯕꯤꯕꯤꯅꯁꯨ ꯁꯟꯊꯟꯕꯨ ꯃꯃꯥ ꯑꯗꯨꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯤ. ꯃꯃꯥ ꯑꯁꯤ ꯈꯔ ꯑꯀꯥꯎꯕꯒꯤ ꯂꯩꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯐ꯭ꯔꯦꯡꯁꯨ ꯑꯣꯏ. ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯁꯟꯊꯟ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯅꯦ, ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯟꯊꯟꯗꯤ ꯃꯃꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯪꯗꯨꯅ ꯂꯩꯍꯧꯏ. ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥꯗꯨ ꯊꯤꯟꯗꯣꯛꯄ ꯂꯥꯛꯏ. ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯤꯟꯗꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ BKꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯅꯕ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯏ. ꯃꯥꯒꯤ ꯐꯤ ꯇꯣꯉꯥꯟꯅ ꯄꯤꯗꯕ ꯌꯥꯗꯦ, ꯂꯨꯄꯥ 1,000 ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯩꯁꯥꯗꯨ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯕꯤꯗ ꯆꯠꯂꯝꯗꯥꯏꯗ ꯄꯤꯒꯦ ꯇꯧꯕ ꯄꯩꯁꯥꯅꯤ. ꯑꯗꯨꯕꯨ BKꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯁꯤꯟꯈꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯃꯃꯥ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ. ꯇꯧꯕꯇꯕꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯨ ꯊꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯨ ꯌꯥꯝꯅ ꯆꯣꯞꯆꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯈꯤ. ꯅꯍꯥ ꯍꯥꯏꯔꯦꯗꯅ ꯌꯨ ꯊꯛꯄꯗꯤ ꯑꯗꯨꯝ ꯄꯥꯝ ꯇꯥꯕꯅꯤ. ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯥꯝꯅ ꯐꯩ, ꯌꯨ ꯊꯛꯇꯦ, ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯔꯝꯕ BKꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯌꯨꯒꯤ ꯕꯦꯟꯗꯔ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯅꯤ. ꯇꯧꯕꯇꯕꯨ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯄꯅꯤ. BKꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ. ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯏ. ꯃꯍꯥꯛꯁꯨ ꯁꯨꯝꯆꯤꯠ ꯑꯃꯒ ꯄꯥꯏꯔ ꯊꯣꯛꯂꯛꯏ. ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯄꯩꯁꯥ ꯑꯁꯤꯁꯨ ꯃꯥꯅ ꯂꯧꯏ. ꯃꯤ ꯑꯃꯠꯇ ꯅꯦꯛꯇꯦ. ꯃꯇꯧ ꯑꯁꯨꯝꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯄꯥꯔꯇꯤ ꯇꯧꯏ. ꯆꯨꯔꯨꯞ ꯊꯛꯄꯅ ꯆꯨꯔꯨꯞ ꯊꯛꯄ, ꯌꯨ ꯊꯛꯄꯅ ꯌꯨ ꯊꯛꯄ,
wathi ngalabana wathi ngalaba kyamarum tawduna lei makoisu college aduda fresher oire lakpanina dress thete college adugi tongamba dress ama lei makoisu coat suit tie tawduna college adu thambani haibadi aeronautical engineering tambibanina makoisu yamna nana tami makoina college aduda lakpa matamda college adugi senior sing aduna anoba lakliba junior sing adubu ragging lawduna lei mato udu uba matamda santhan amasung mamalaba sing adudi yamna pakhatpa haibadu oiki makoina ngangnariba asi karigumba akoisu uniform setpa taragadi makoina koida rigging lawbugi chang asi hantarani haiduna makoisu tatana counter chaladuna akoigi uniform laklabra haiduna aduma hangjai adubu laktri haiduna aduma khaire nonglini de makoi senior sing adugi mamittagi uhogda bahagadra nathokba hagadra makoigi rigging tawkhide nongmadi makoi uniform phangi haiduna uniform sing adu koladuna tholei koladuna tholakko matamda mafam adu leiriba senior sing aduna makoi ba koksali tawudabu arju bibi santhandi kauba yaude makoi maya marak adudagi amakha koksinbani mahaksu upai litrabanina senior sing adugi malawta changki atai mamalaba sing adusu makoi bu koroklani pakhatpadagi mafam adudagi tuminna karimta haimdabida mamalaba adubu huntogomduna adumak chatki haibadi masa masagi khanjabani mafam adugi haibadi college adugi senior sing adudi pura geng amadamna punna lei makoina numidangda party tawringi matamda mamalaba aduna warawraduna sawraduna aibu ithanda mafam madura huntuoga thamami makoina aibu isaisu sali aduga phubusu phuribani haiduna hare karigino adudi isaisu salaga phuribani haiduna makoi masel wari sanaduna yu thaktuna lei madudagi di arjuna hare college aduda senior singna yamna lingna akoi bu ragging lobu ngamlibase karigino khangra haiduna mamalaba singa adu hangi madura mamalaba singa aduna madudi karigino haiduna hangi madura arjuna hare makoi si chahi kya marum college aduda lerakrabanina makoi gi mamalaba singa si amman amagi magul loina khangnei maram aduna makoi yamna luna chana tinei makoi group amagumna yamna chawba geng ama lingkhatuna leribani karigumba aikoisu anoba haibadi fresher kangu sing asi punsiladuna group amagumna chatpa taragadi makoina aikoibu kiduribani aikoisu mi kuni thoni leribasi aikoina hayengdagi college kaba matamda aikoi asi amaga tongan chana dabida punna chakadabani haiduna hare asum tawdra makoisu college lakpa matamda uniform sing adu ningthi jana selaga geng khupu amagi matawgumna makoisu punna lai mafam madura makoi punna chalabani haiduna santan hariba nupa asina ising thaladuna ising adu senior da onjelaga kamthoi kamthokpa loraba matungda senior sing adura maya higalamduna makoi adumak chali mahana khanjariba sidi group hoina chalabani na senior sing aduna kaisu tawba ngamlaru haduna khalibani santhana tawriba matawdu uba matamda senior sing aduri mai hoba haibadu oire masumna tawriba thawdo ase hanjin nonglini asum tawi nongmudi makoina hostel la lengai timing aduda santhan chelei kadawre haiduna arjuga bibigana hangi mafam masira senior akhara ui maram aduna chelaklibni haiduna hare madagi santana makatare makoina ingoda ming hangpani adubu aina makoida darka oide chakhor chalo haiduna thina haikibani haiduna hare wahaidu ta matamda bibi chu khara sawrapna hare makoina nagi naming hangba matamda ningthi jana khumba yadabra haiduna chere nang tawsi kaino haiduna arjuna hangi maduda santana khumi namungara aikoida aikoi mi kuni thoi chure aikoi group amaga chap manare akoi su geng khupu mo oirabani aduna kiningai kleiti hakibadai waidu ta matamda arjuna adu oibatara kasu nangna kanadabda makoida khanaba hoba chaluri batuna karigi madurgi disanthanna karisu na chungda bidare makoina khoi hostel ase lefam khangba nati maram aduna karisu kiningai oidi haidun hare wahai adu hai haina mahana mafam aduda senior ani bike thawduna lakbai mong adu oi senior ani dusu mafam adura gai thawjale madurgi senior sing adu thawjalaktuna santhanda mathak akala wangana ji haidun hare wahai ta matamda santhandi ngamoi haidun hare madudagi maningda phamliba mi apikpa nupa hogolaktuna aikoi senior ni aikoina haibin gadabni haidun hare wahai ta matamda bbd maya khigaladuna nole madudagi gari maningda tongliba nupa aduna mamit khaning lakpadagi mahana maya khigalamadusu mahaki sapham adu wanki matang aduda arju jangchelaktuna bhai nangna senior oibatara college ta oibagi wani ni maram aduna hawjiti chakro haidun hare wahai ta matamda makoi ni su upari tabadagi maham maduri gari thawduna chakkiba matam aduda hostel adugi mathakta leiriba satra kharana hare lagliba se kuti masa magni haiduna hare kuti hariba se college adugi yam chawlba gangster amu oiduna leiribani maram aduna makoina khanaba horuriba nupa se kuti habani se khangpadagi makoi pakhatpa hore madurigi kuti hariba nupa su makoi mamit khane ngamduna mafam madurigi chatki madurigi hostel da makoi masen punna phaminaduna wari sanai aikhoi soidana makoina phukhrani haiduna khara amadi yamna pakhanaki
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯨꯟꯅꯤꯊꯣꯏ ꯁꯨꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯃꯥꯟꯅꯕ ꯃꯔꯤ ꯃꯉꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯈꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ 19 ꯈꯛꯇ ꯉꯥꯏꯍꯧꯔꯦ 19 ꯃꯁꯤꯡ ꯌꯥꯝꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯦ ꯑꯐꯪ ꯑꯐꯪꯕ ꯈꯨꯠꯂꯥꯏ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯊꯤꯕ ꯍꯧꯔꯛꯏ ꯈꯔ ꯑꯃꯅ ꯎꯀꯣꯛ ꯄꯥꯏꯕ ꯈꯔ ꯑꯃꯅ ꯎꯇꯨꯞ ꯄꯥꯏꯕ ꯑꯁꯨꯝ ꯊꯤꯅꯔꯛꯇꯨꯅ ꯄꯨꯟꯅ ꯄꯩꯁꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯏ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯎ ꯋꯥ ꯃꯌꯥꯝ ꯄꯩꯁꯟ ꯊꯝꯃꯤꯁꯤꯅ ꯍꯣꯁꯇꯦꯜ ꯑꯁꯤꯕꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯩ ꯊꯥꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯦꯅꯤꯌꯔꯁꯤꯡꯒ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯄ꯭ꯔꯤꯀꯣꯏꯁꯟ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯦꯅ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 36 ꯍꯦꯟꯅ ꯂꯩꯔꯛꯂꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯃꯃꯝ ꯁꯤꯟꯅꯗꯨꯅ ꯁꯟꯇ꯭ꯔꯤ ꯇꯥꯕ ꯍꯧꯔꯛꯏ ꯁꯟꯇ꯭ꯔꯤ ꯑꯁꯨꯝ ꯇꯥꯅꯕ ꯃꯇꯝꯗ ꯑꯃꯗꯤ ꯇꯨꯡꯊꯣꯛꯈꯤ ꯇꯟꯖꯥꯗꯨꯗ ꯀꯨꯠꯇꯤ ꯍꯣꯏꯒꯤ ꯒꯦꯡ ꯑꯗꯨ ꯕꯥꯏꯛ ꯀꯌꯥꯃꯔꯨꯝ ꯊꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯍꯥꯟꯕꯗ ꯄꯨꯊꯔꯤꯕ ꯑꯁꯤ ꯕꯤꯀꯦꯕꯨ ꯍꯥꯟꯅ ꯄꯨꯊꯕꯅꯤ ꯃꯈꯣꯡ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯠꯇꯤꯅ ꯑꯥꯔꯖꯨ ꯕꯤꯕꯤ ꯁꯟꯊꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯦꯞꯄ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯠꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯑꯗꯨ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯗ ꯃꯐꯤ ꯃꯔꯨ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯐꯤ ꯃꯔꯨ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯟꯊꯟꯅ ꯍꯥꯟꯅ ꯐꯤꯔꯣꯜ ꯂꯧꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯙꯞ ꯇꯧꯕꯗꯒꯤꯗꯤ ꯕꯤꯕꯤ ꯑꯃꯁꯨꯡ ꯑꯔꯖꯨꯁꯨ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅ ꯃꯈꯣꯏꯕꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯄꯨꯊꯔꯛꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝꯒ ꯂꯣꯏꯅꯅ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯆꯠꯄꯒꯨꯝꯅ ꯃꯈꯣꯏꯁꯨ ꯀꯨꯠꯇꯤ ꯍꯣꯏꯒꯤ ꯀꯦꯝꯞꯇ ꯂꯥꯛꯏ ꯀꯨꯠꯇꯤ ꯍꯣꯏꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯅꯣꯛꯈꯣꯗꯅ ꯍꯥꯏꯗꯨꯅ ꯀꯨꯠꯇꯤꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯨꯠꯇꯤꯕꯨ ꯈꯥꯝꯇꯣꯛꯏ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯄꯨꯔꯥ ꯕꯥꯔ ꯑꯃꯅꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯄꯤꯖꯩ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯤꯕ ꯑꯁꯤꯁꯨ ꯄꯥꯔꯁꯦꯜ ꯄꯦꯛ ꯑꯗꯨꯗꯅꯤ ꯄꯤꯖꯔꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯇꯣꯏꯂꯦꯠ ꯑꯃꯨꯛ ꯆꯪꯍꯜꯂꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯐꯨꯏ ꯑꯃꯨꯛ ꯄꯤꯖꯩ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯅꯨꯃꯤꯠ 9ꯃꯨꯛꯇꯤ ꯇꯧꯏ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯁꯤ ꯑꯩꯅ ꯌꯦꯡꯁꯤꯟꯗꯣꯔꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯠꯇꯤꯅꯦ ꯑꯔꯖꯨꯅꯦ ꯁꯟꯊꯟꯅꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯔꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯕꯤꯕꯤ ꯑꯃꯁꯨꯡ ꯑꯔꯖꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯟꯊꯟꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞꯄꯤ ꯃꯥꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯕꯗꯧꯅ ꯌꯨꯕꯨ ꯄꯤꯊꯛꯂꯗꯤ ꯐꯨꯔꯛꯄꯒ ꯂꯣꯏꯅ ꯀꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯈꯣꯟꯊꯤ ꯐꯥꯎꯕ ꯆꯥꯖꯔꯒꯦꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯪꯕꯨ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯕꯤꯕꯤꯗꯤ ꯃꯃꯥꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯠꯂꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯃꯃꯤꯠꯇꯗꯤ ꯃꯄꯤ ꯇꯥꯔꯤꯕꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯟꯊꯟ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯦ ꯀꯞꯄ ꯇꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯁꯦꯠ ꯂꯥꯎꯅ ꯊꯥꯗꯕꯅꯤ ꯌꯥꯔꯤꯁꯦ ꯇꯣꯛꯑꯁꯦ ꯍꯥꯏꯗꯨꯅ ꯁꯟꯊꯟꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯑꯔꯖꯨꯁꯨ ꯃꯈꯥꯗ ꯆꯨꯔꯨꯞ ꯑꯃ ꯐꯩꯅ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯟꯊꯟꯅ ꯍꯪꯉꯤ ꯑꯔꯖꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯃꯈꯣꯏꯒ ꯑꯃꯨꯛ ꯐꯨꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯣꯞꯇꯨꯅ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛꯁꯨ ꯀꯥꯏꯅꯤꯡꯂꯕ꯭ꯔꯥ ꯑꯔꯖꯨ ꯑꯃꯁꯨꯡ ꯕꯤꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯡꯉꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯐꯨꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯁꯨ ꯑꯩꯁꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯟꯊꯟꯗꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅꯤꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯟꯊꯟꯅ ꯍꯥꯏꯔꯛꯏ ꯀꯥꯎꯔꯕ꯭ꯔꯥ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 9ꯅꯤ ꯐꯨꯈꯤꯕꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯨꯔꯨ ꯆꯣꯟꯅ ꯊꯥꯕ ꯇꯥꯔꯒꯗꯤ ꯑꯍꯤꯡ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯉꯛ ꯂꯣꯏꯅ ꯀꯛꯈꯤꯅꯤ ꯃꯗꯨꯒꯤꯗꯤ ꯁꯟꯊꯟꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯐꯨꯔꯝ ꯇꯥꯔꯒꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯔꯖꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯁꯄꯣꯔꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯂꯣꯀꯦꯜ ꯒꯨꯟꯗꯥ ꯑꯃ ꯑꯩꯈꯣꯏ ꯅꯦꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ
ꯃꯗꯨꯗꯒꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯗꯨꯃꯛ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯕꯥꯔ ꯀꯌꯥꯃꯔꯨꯝ ꯊꯤꯕ ꯍꯧꯔꯛꯏ ꯚꯦꯟꯗꯔ ꯀꯌꯥꯃꯔꯨꯝ ꯆꯪꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯕꯥꯔꯁꯤꯡ ꯑꯁꯤꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯦꯡꯁꯇꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯔ ꯖꯥꯊꯤꯕ ꯃꯥꯟꯕꯁꯤꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯄꯤꯖꯈꯤ ꯌꯨ ꯀꯌꯥꯃꯔꯨꯝ ꯄꯤꯊꯛꯈꯤ ꯇꯧꯕꯇꯕꯨ ꯒꯦꯡꯁꯇꯔ ꯑꯣꯏꯕꯅꯤꯅ ꯒꯨꯟꯗꯥ ꯑꯣꯏꯕꯅꯤꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯆꯥꯄꯣꯠ ꯂꯩꯍꯟꯗꯨꯅ ꯌꯨ ꯊꯛꯇꯣꯛꯇꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯔꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯕꯥꯔꯁꯤ ꯄꯤꯛꯄꯅꯤꯅ ꯈꯔ ꯆꯥꯎꯕ ꯕꯥꯔ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯛꯏ ꯕꯥꯔ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯃꯌꯨꯝꯗꯒꯤꯁꯨ ꯄꯩꯁꯥ ꯊꯥꯔꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯇꯥꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯕꯨ ꯃꯌꯨꯔꯤ ꯕꯥꯔ ꯍꯥꯏꯔꯤꯕ ꯕꯥꯔ ꯑꯆꯧꯕ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯥꯔ ꯑꯁꯤꯒꯤ ꯑꯣꯅꯔ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯒꯨꯟꯗꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯝꯇ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯛꯏ ꯄꯩꯁꯥꯗꯤ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯌꯨꯒꯤ ꯄꯩꯁꯥ ꯈꯛꯇꯪ ꯄꯤꯔꯒ ꯑꯆꯥꯄꯣꯠꯇꯨꯗꯤ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯕꯣꯁ ꯑꯗꯨ ꯍꯥꯏꯕꯗꯤ ꯕꯥꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤ ꯕꯥꯎꯟꯁꯔ ꯀꯌꯥꯃꯔꯨꯝꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯎꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯥꯎꯟꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯏꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ 3-4ꯔꯛꯇꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯍꯥꯏꯕꯗꯤ ꯕꯥꯔ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯒ ꯎꯅꯕꯗꯤ ꯁꯨꯡꯐꯪ ꯐꯪꯗꯦ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯌꯨ ꯊꯛꯆꯜꯂꯨꯕ ꯕꯤꯌꯥꯔ ꯊꯛꯆꯜꯂꯨꯕ ꯀꯧꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯌꯨ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯌꯨꯔꯤꯅꯦꯜ ꯑꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯥꯎꯕ ꯀ꯭ꯌꯨ ꯂꯦꯞꯅꯔꯤ ꯕꯤꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯅꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯥꯏꯇꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯉꯛꯏ ꯅꯨꯄꯥ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝꯁꯤ ꯐꯤꯔꯣꯟꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯛꯅꯤꯡꯉꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯕꯤꯗꯤ ꯌꯥꯝꯅ ꯉꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯀ꯭ꯌꯨ ꯂꯦꯞꯈꯤꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯎꯏ ꯍꯥꯏꯕꯗꯤ ꯀꯣꯃꯦꯗꯤꯌꯟ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯕ ꯃꯤ ꯑꯣꯏꯅ ꯎꯏ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯣꯏꯅ ꯎꯏ ꯄꯩꯁꯥꯕꯨꯗꯤ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯈꯣꯏꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯋꯦꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯇꯦꯕꯜ ꯑꯁꯤ ꯔꯤꯖꯥꯔꯕ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯝꯍꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯊꯪꯅꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯇꯦꯕꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄ ꯅꯨꯄꯥ ꯑꯗꯨ ꯐꯝꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯋꯦꯇꯔ ꯑꯁꯤꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯗꯨꯗ ꯋꯦꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯄꯤ ꯑꯆꯥ ꯑꯊꯛ ꯄꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯦꯕꯜ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯕ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯥꯔ ꯑꯗꯨꯒꯤ ꯃꯄꯨ ꯒꯦꯡꯁꯇꯔ ꯑꯗꯨ ꯂꯥꯛꯏ ꯒꯦꯡꯁꯇꯔ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯕꯥꯔ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯀꯣꯛꯂꯣꯟ ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯉꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯟꯅꯩ ꯕꯥꯔ ꯑꯁꯤꯒꯤ ꯑꯣꯅꯔ ꯑꯁꯤꯅ ꯐꯥꯎꯕ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯅꯤ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯅꯤꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯄ ꯇꯥꯔꯒꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯕꯤ ꯅꯪ ꯆꯪꯉꯨ ꯇꯣꯏꯂꯦꯠꯇ ꯊꯦꯡꯅꯈꯤꯕꯗꯨ ꯅꯪꯒꯗꯤ ꯁꯛ ꯈꯪꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯕꯤꯕꯨ ꯊꯥꯖꯤꯜꯂꯤ ꯆꯪꯉꯒ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯅ ꯁꯦ ꯆꯨꯔꯨꯞ ꯑꯁꯤ ꯅꯆꯤꯟꯗ ꯆꯞꯄꯣ ꯑꯗꯨꯒ ꯂꯥꯏꯇꯔ ꯌꯥꯎꯕ꯭ꯔꯥꯅ ꯍꯪꯉꯨꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯛ ꯑꯣꯟꯊꯣꯔꯛ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯤ ꯇꯣꯏꯂꯦꯠꯇ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯕꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯇꯔ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯤ ꯅꯨꯄꯥꯗꯨꯅ ꯁꯛ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯕꯤꯗ ꯂꯥꯏꯇꯔ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯏ ꯂꯥꯏꯇꯔ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯁꯛ ꯑꯣꯟꯊꯣꯔꯛꯑꯒꯗꯤ ꯇꯣꯏꯂꯦꯠꯇ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯇꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯅꯥꯎ ꯅꯪꯗꯤ ꯉꯁꯥꯏ ꯇꯣꯏꯂꯦꯠꯇ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯎꯅꯤ ꯐꯝꯕꯨ ꯂꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯕꯤꯕꯨ ꯀꯧꯁꯤꯜꯂꯤ ꯃꯈꯣꯏꯅꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯏ ꯕꯤꯕꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯀꯗꯥꯏꯅꯣꯅꯦ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯕꯤꯕꯨ ꯍꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯂꯥꯛꯑꯣ 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 ꯅꯈꯣꯏꯁꯨ ꯑꯩꯒ ꯐꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯝꯅ ꯀꯧꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐ꯭ꯔꯦꯡ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯔꯪꯒꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯩꯒꯤꯅ ꯑꯔꯖꯨ, ꯑꯩꯒꯤꯅ ꯕꯤꯕꯤ, ꯑꯩꯒꯤꯅ ꯁꯟꯇꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯛ ꯇꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯅ ꯉꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯊꯨꯔꯦꯅꯦ, ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯁꯦ ꯌꯨ ꯊꯛꯃꯤꯟꯅꯁꯤꯁꯦ, ꯆꯦꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯒꯤꯂꯥꯁ ꯑꯗꯨ ꯊꯥꯡꯀꯠꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯒꯤꯂꯥꯁ ꯑꯁꯤꯗꯤ ꯌꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯔꯒ ꯍꯩꯖꯜꯂꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯀꯣꯂꯦꯖ ꯇꯝꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯔꯪꯒꯥꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥ ꯌꯥꯎꯗꯕꯩꯔꯥ, ꯂꯣꯏꯔꯦꯗꯅ ꯄꯩꯁꯥꯒꯤ ꯋꯥꯕꯨ ꯅꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ, ꯑꯩꯒꯤ ꯐꯝꯃꯤꯟꯅꯔꯒꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯗꯨꯅ ꯇꯦꯕꯜꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯏ꯫ ꯃꯍꯥꯛꯅ ꯇꯦꯕꯜꯗ ꯊꯥꯔꯤꯕꯗꯨꯗꯤ ꯋꯦꯇꯔ ꯑꯗꯨꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯂꯣꯏ ꯄꯨꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯚꯥꯏ ꯐꯔꯛ ꯇꯥꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯌꯨꯒ ꯆꯥꯅꯕ ꯀꯕꯥꯕꯀ ꯂꯧꯒꯦꯅ ꯇꯧꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯪꯒꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯣ ꯌꯨꯒ ꯀꯕꯥꯕꯀ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯆꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯕꯥꯔ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯂꯥꯛꯂꯤꯕ ꯀꯁꯇꯃꯔꯁꯤꯡꯅꯤꯅ ꯈꯟꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯔꯪꯒꯥꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯔꯖꯨꯟꯅ ꯕꯤꯕꯤꯅ ꯁꯟꯊꯟꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯡꯁꯇꯔ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯪꯒꯥꯁꯨ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯨꯔꯦ, ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯔꯪꯒꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯣꯏꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅꯦ, ꯕꯤꯕꯤꯅꯦ, ꯁꯟꯊꯟꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯀꯦꯜꯒꯤ ꯁꯄꯣꯔꯠꯁꯨ ꯐꯪꯉꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯇꯧꯕꯇꯕꯨ ꯕꯥꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯃꯀꯣꯛꯀ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯕꯤꯕꯤ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯗꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯇꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯔꯤꯕꯅꯣ, ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯒ ꯄꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯇꯤꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤ, ꯅꯣꯡꯉꯥꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥ ꯚꯥꯏꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯕꯥꯔ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯪꯒꯥ ꯚꯥꯏ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯃꯥꯏꯗ ꯃꯀꯥ ꯂꯥꯝꯕ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯐꯥꯎꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯪꯒꯥ ꯚꯥꯏꯒ ꯐꯝꯃꯤꯟꯅꯩ꯫ ꯔꯪꯒꯥ ꯚꯥꯏꯅ ꯑꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯑꯃꯟ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯦꯟꯆꯃꯦꯟꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯊꯧꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯃꯟꯕꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯒ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯣꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯕꯥꯔ ꯑꯗꯨꯗ ꯃꯌꯥꯝꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯗꯨꯅ ꯌꯨ ꯉꯥꯎꯃꯤꯟꯅꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥ ꯚꯥꯏꯅ ꯑꯃꯟꯗ ꯍꯥꯏꯔꯛꯏ, ꯑꯃꯟ, ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯅꯦ꯫ ꯃꯗꯨꯗ ꯑꯃꯟꯅ ꯏꯌꯥꯝꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯣꯂꯦꯖ ꯀꯥꯈꯤꯒꯦꯅꯦ? ꯃꯗꯨꯗ ꯑꯃꯟꯅ ꯑꯃꯨꯛ ꯃꯈꯣꯏꯁꯨ ꯀꯥꯗ꯭ꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯪꯒꯥ ꯚꯥꯏꯅ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯗ ꯇꯠꯇꯅ ꯐꯣꯟ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯁꯨ ꯊꯛꯄ ꯆꯥꯕ ꯉꯥꯎꯕ ꯇꯧꯔꯕꯅꯤꯅ ꯀꯣꯂꯦꯖ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯇꯥꯛꯄ ꯀ꯭ꯂꯥꯁꯇ ꯃꯈꯣꯏ ꯎꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯗꯨꯃꯛ ꯎꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯂꯦꯖ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯪꯒꯥ ꯚꯥꯏꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯔꯪꯒꯥ ꯚꯥꯏꯒ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯔꯪꯒꯥ ꯚꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯒ ꯍꯨꯝꯃꯛꯏ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯔꯪꯒꯥ ꯚꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯪꯒꯥ ꯚꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯗꯨꯗ ꯕꯤꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃꯩꯒꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
ꯃꯗꯨꯗ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯔꯪꯒꯥꯚꯥꯏꯅ ꯑꯃꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯃꯟꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯃꯩ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯚꯥꯏ ꯌꯥꯝꯅ ꯁꯥꯎꯔꯛꯏ꯫ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯪꯒꯥꯚꯥꯏꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯔꯪꯒꯥꯚꯥꯏꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯃꯤ꯫ ꯔꯪꯒꯥꯚꯥꯏꯒ ꯃꯈꯣꯏꯒ ꯄꯨꯜꯂꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯈꯤ, ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯪꯒꯥꯚꯥꯏꯗ ꯃꯊꯪꯒꯤ ꯐꯨꯅ ꯆꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ, ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯚꯥꯏꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯝ ꯇꯝꯃꯨ, ꯃꯁꯤꯒꯨꯝꯕ ꯊꯕꯛꯇ ꯌꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯪꯒꯥꯅ ꯍꯥꯏꯔꯞ ꯆꯩꯔꯞ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯁꯨ ꯃꯃꯥꯒꯤ ꯁꯛꯐꯝ ꯑꯃ ꯑꯣꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯋꯥꯁꯦ ꯀꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯟꯇꯅ ꯔꯪꯒꯥꯚꯥꯏꯗ ꯔꯪꯒꯥꯚꯥꯏ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯚꯥꯏꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯟꯁꯃꯦꯟ ꯑꯝꯕꯟꯗ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯂꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯝꯕꯟꯅ ꯍꯪꯉꯤ꯫ ꯖꯨꯁꯀꯤ ꯋꯥꯔꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯔꯪꯒꯥꯚꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯝꯕꯟꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯖꯨꯁꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ, ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯄꯨꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯖꯨꯁꯀꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯒꯤ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯁꯤꯟꯖꯗꯨꯅ ꯊꯝꯖꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯊꯥꯗꯈꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯁꯤꯌꯔ ꯚꯦꯂꯨ ꯑꯗꯨ ꯍꯟꯊꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯁꯨ ꯀꯣꯂꯦꯖ ꯆꯠꯄ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯁꯥꯎꯔꯛꯇꯨꯅ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯣꯏꯅ ꯃꯨꯛꯁꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯝꯕꯟꯅ ꯍꯥꯏꯔꯛꯏ, ꯗꯥꯎꯁꯨ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯝꯄꯅꯤꯗꯨ ꯃꯥꯏ ꯄꯥꯛꯂꯛꯄꯗꯒꯤ 40% ꯍꯦꯟꯅ ꯄꯩꯁꯥ ꯑꯗꯨ ꯐꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯕꯤꯅ ꯑꯔꯖꯨꯗ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯒꯦꯡꯁꯇꯔꯒꯤ ꯋꯥꯔꯤꯅꯣ ꯁꯤꯕꯨ? ꯄꯪꯇꯥꯗ ꯇꯥꯎ ꯍꯥꯏꯗꯨꯅ ꯑꯔꯖꯨꯅ ꯕꯤꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯇꯦꯜ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯇꯦ꯫ ꯋꯥꯔꯤ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯝꯕꯟꯅ ꯍꯪꯉꯤ꯫ ꯑꯝꯕꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯒꯤꯗꯤ ꯕꯣꯁꯀꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯗ ꯀꯥꯟꯅꯗ꯭ꯔꯕ ꯂꯝꯄꯥꯛ ꯑꯃ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯔꯖꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯖꯨꯁꯀꯤ ꯀꯔꯕꯥꯔ ꯑꯃ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯑꯝꯕꯟꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯛꯏ꯫ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯌꯧꯔꯛꯏ꯫ ꯍꯣꯁꯇꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯤꯕꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯝꯕꯟꯅ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯣꯏꯗꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯝꯕꯟꯅ ꯅꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤ ꯑꯦꯛꯁꯟꯒ ꯌꯥꯎꯕ ꯋꯥꯔꯤꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯁꯨ ꯃꯍꯥꯛꯀꯤ ꯖꯨꯁꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯖꯨꯁ ꯑꯗꯨꯃꯛ ꯁꯦꯝꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯒꯦꯡ ꯈꯨꯄꯨ ꯑꯅꯤ ꯂꯥꯛꯏ꯫ ꯒꯦꯡ ꯈꯨꯄꯨ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯠꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯂꯥꯛꯏ꯫ ꯕꯣꯁ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯀꯣ ꯀꯣꯂꯥꯒꯤ ꯕꯣꯇꯜ ꯑꯃ ꯑꯣꯄꯅꯔ ꯁꯤꯖꯤꯟꯅꯔꯒ ꯍꯥꯡꯇꯣꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯇꯧꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯐꯤꯡꯀꯠꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯟꯅ ꯆꯩꯅꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯕꯣꯇꯜ ꯑꯣꯄꯅꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ-ꯇꯞꯅ ꯄꯨꯊꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯔꯦꯗꯤ ꯚꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯪꯒꯥꯚꯥꯏꯕꯨ ꯎꯈꯤꯕꯁꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯁꯤ ꯑꯁꯨꯝꯅ ꯁꯦꯠꯂꯝꯃꯤ꯫ ꯃꯉꯛꯇ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯑꯃꯁꯨꯡ ꯑꯅꯣꯞ ꯑꯃꯁꯨ ꯎꯞꯂꯤꯕꯅꯤ꯫ ꯔꯪꯒꯥꯚꯥꯏꯅ ꯁꯣꯗꯥ ꯑꯣꯄꯅꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ-ꯇꯞꯅ ꯐꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯦꯗꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯔꯦꯗꯤꯒꯤ ꯑꯣꯄꯣꯅꯦꯟꯁꯤꯡꯅ ꯊꯥꯔꯛꯈꯤꯕ ꯒꯨꯟꯗꯥꯁꯤꯡꯅꯤ, ꯃꯔꯝ ꯑꯗꯨꯅ ꯔꯦꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯣꯅꯦꯟ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯏ, ꯍꯥꯏꯕꯗꯤ ꯑꯣꯄꯣꯅꯦꯟ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯒ ꯂꯥꯛꯏ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯔꯥꯏꯚꯦꯜꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯦꯗꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯊꯟꯇꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯟꯕꯤꯈꯤ꯫ ꯃꯗꯨꯗ ꯔꯦꯗꯤꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯪꯒꯥꯕꯨ ꯀꯧꯈꯤ꯫ ꯔꯪꯒꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯔꯪꯒꯥ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯣꯗꯥ ꯑꯣꯄꯅꯔ ꯑꯃ ꯔꯪꯒꯥꯗ ꯄꯤꯈꯤ꯫ ꯁꯣꯗꯥ ꯑꯣꯄꯅꯔ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯝꯕꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ 100-200ꯃꯨꯛ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯔꯪꯒꯥꯚꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯕꯣꯇꯜ ꯍꯥꯡꯅꯕ ꯑꯗꯨꯅ ꯂꯣꯏꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯝꯕꯟꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯝꯅ ꯍꯥꯠꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯎꯍꯜꯂꯤ꯫
ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯔꯪꯒꯥꯅ ꯀꯔꯝꯅ ꯍꯥꯠꯈꯤꯒꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯑꯗꯨ ꯇꯧꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯠꯂꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥ ꯑꯁꯤ ꯌꯥꯝꯅ ꯖꯣꯀꯔ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯋꯥꯔꯤ ꯃꯈꯥꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯒꯨꯟꯗꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯔꯪꯒꯥ ꯚꯥꯏꯅꯕꯨ ꯊꯦꯡꯉꯨꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯗꯅ ꯊꯜꯂꯤ ꯃꯉꯛꯀ ꯄꯨꯡꯇ ꯇꯜꯂꯤ ꯑꯃꯁꯨꯡ ꯃꯀꯣꯛꯇꯒ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯤ ꯆꯥꯝ ꯆꯅꯤꯕꯨ ꯃꯊꯟꯇꯅ ꯍꯥꯠꯈꯤꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯃꯍꯥꯛꯅ ꯁꯟꯗꯣꯛꯅ ꯇꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅꯦ ꯕꯤꯕꯤꯅꯦ ꯁꯟꯊꯟꯅꯦ ꯃꯈꯣꯏꯒ ꯆꯍꯤ ꯃꯥꯟꯅꯕ ꯒꯨꯟꯗꯥ ꯃꯆꯥ ꯑꯃꯅꯤꯁꯨ ꯌꯥꯎꯏ ꯒꯨꯟꯗꯥ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯗ ꯔꯪꯒꯥ ꯚꯥꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯍꯥꯛꯅ ꯐꯨꯅꯕ ꯃꯇꯝꯗ ꯄꯥꯏꯗꯨꯅ ꯀꯥꯎꯕꯒꯤ ꯁ꯭ꯇꯥꯏꯜꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯅ ꯇꯥꯛꯇꯨꯅ ꯂꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯖꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯝꯕꯟꯗ ꯐꯨꯅꯕꯗ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯔꯪꯒꯥꯕꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯔꯪꯒꯥꯕꯥꯏꯁꯨ ꯃꯈꯣꯏꯕꯨ ꯊꯝꯃꯝꯃ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯝꯕꯟꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯕꯥꯔ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯔꯪꯒꯥꯕꯥꯏꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯐꯨꯅ ꯆꯩꯅꯕ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯁꯤ ꯔꯪꯒꯥꯕꯥꯏꯅ ꯐꯨꯅꯕ ꯃꯇꯝꯗ ꯀꯔꯝꯅ ꯐꯨꯅꯩ ꯍꯥꯏꯕꯗꯨꯅꯤ ꯇꯧꯕꯇꯕꯨ ꯔꯪꯒꯥꯕꯥꯏꯅꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯅꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯇ ꯆꯦꯟꯅꯍꯟꯅꯤꯡꯗꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯌꯦꯡ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯕꯥꯔ ꯑꯗꯨꯒꯤ ꯌꯨꯔꯤꯅꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯟ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯣꯁꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯗꯕꯤꯗ ꯈꯨꯝꯗꯕꯤꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯗꯨꯁꯨ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯣꯁ ꯔꯪꯒꯥꯚꯥꯏꯅ ꯔꯦꯗꯤꯒꯤ ꯒꯦꯡꯗꯒꯤ ꯔꯦꯖꯤꯒꯅꯦꯁꯟ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯦꯡ ꯑꯃ ꯂꯤꯡꯈꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯔꯪꯒꯥꯚꯥꯏꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯔꯦꯗꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯡ ꯑꯁꯤ ꯁꯦꯠꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯖꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯤ ꯃꯗꯨꯗꯒꯤ ꯁꯟꯊꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏꯗꯤ ꯌꯨꯒ ꯆꯥꯅꯕꯒ ꯐꯪꯉꯗꯤ ꯌꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯪꯒꯥꯚꯥꯏꯅ ꯐꯣꯟ ꯇꯧꯔꯛꯏ ꯏꯅꯥꯎꯁꯤꯡ ꯌꯦꯂꯪꯀꯥꯗ ꯐꯥꯏꯠ ꯂꯩꯅꯦ ꯄꯨꯡ 9 ꯍꯧꯗꯣꯔꯤꯅꯤ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯅꯈꯣꯏ ꯒꯥꯔꯤ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯪꯒꯥꯚꯥꯏꯒꯤ ꯃꯔꯁꯤꯗꯤꯁ ꯕꯦꯟꯁ ꯂꯩ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯔꯁꯤꯗꯤꯁ ꯕꯦꯟꯁ ꯂꯩꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯒꯥꯔꯤꯗ ꯆꯠꯂꯤꯕꯗꯤ ꯃꯥꯏ ꯇꯦꯁꯅꯤ ꯍꯥꯏꯗꯨꯅ ꯑꯝꯕꯟꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯪꯒꯥꯚꯥꯏꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯃꯍꯥꯛ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯏ ꯃꯍꯥꯛꯀꯤ ꯎꯄꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯃꯆꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯜꯂꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯁꯤꯖꯜꯂꯤ ꯕꯤꯕꯤꯅ ꯍꯥꯏꯔꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯂꯩꯈꯤꯕ ꯀꯥꯟꯅꯗ꯭ꯔꯕ ꯂꯝ ꯑꯄꯥꯛꯄꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯝꯕꯟꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯂꯝ ꯑꯗꯨꯗꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯁꯥꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯗꯥꯎ ꯌꯥꯕ ꯃꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯝꯕꯟꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄꯅ ꯂꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯔꯤꯕ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨ ꯔꯪꯒꯥꯚꯥꯏꯒꯤ ꯂꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯪꯒꯥꯚꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯍꯥꯛꯅ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯏꯔꯨꯖ ꯂꯣꯏꯔꯒ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯎꯏꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯒꯥꯔꯤꯗ ꯄꯨꯟꯅ ꯃꯤ ꯈꯟꯅꯕ ꯆꯠꯈꯤ ꯃꯈꯣꯏꯅ ꯃꯤ ꯈꯟꯅꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯇꯞ ꯑꯃꯗ ꯂꯥꯛꯏ ꯇꯞ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯈꯣꯏꯅ ꯍꯟꯖꯟꯅ ꯀꯥꯔꯟ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯚꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯄꯨꯁꯤꯜꯂꯗꯨꯅ ꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯇꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯛꯂꯗꯨꯅ ꯂꯣꯏꯅ ꯐꯨꯍꯟꯈꯤ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯐꯨꯒꯗꯕꯅꯣ ꯀꯗꯥꯏꯗ ꯀꯥꯎꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯨꯍꯜꯂꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯀꯔꯤꯒꯤꯅꯣ ꯔꯪꯒꯥꯚꯥꯏꯅ ꯃꯈꯣꯏꯗ ꯈꯨꯠ ꯑꯝꯇ ꯊꯥꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯁꯨꯞꯅꯇꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯛꯇꯅꯤ ꯄꯤꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯑꯝꯕꯟꯗ ꯍꯪꯉꯤ ꯔꯪꯒꯥꯚꯥꯏꯅ ꯀꯔꯤꯒꯤꯅꯣ ꯃꯤꯉꯣꯟꯗ ꯈꯨꯠ ꯊꯥꯗ꯭ꯔꯤꯕꯗꯤ ꯃꯗꯨꯗ ꯑꯝꯕꯟꯅ ꯍꯥꯏꯔꯦ ꯚꯥꯏꯒꯤꯅꯦ ꯃꯃꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯒꯨꯟꯗꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯄꯥꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯄꯥꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯃꯗꯨꯗ ꯍꯤꯡꯁꯥ ꯇꯧꯔꯒ ꯈꯨꯠ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯜꯂꯛꯇꯨꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯊꯛꯄ ꯆꯥꯕ ꯇꯧꯕ ꯌꯥꯕ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯔꯪꯒꯥꯚꯥꯏꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯊꯤꯜꯂꯛꯏ ꯍꯣꯁꯇꯦꯜ ꯌꯧꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯕꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯚꯥꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯔꯪꯒꯥꯚꯥꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯔꯤꯜꯁ ꯑꯃ ꯅꯝꯃꯤ
ꯔꯤꯜꯁ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯔꯪꯒꯥꯚꯥꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯣꯛꯆꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯚꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯏ ꯔꯪꯒꯥꯚꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯅꯤ ꯑꯩꯅ ꯎꯠꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯎꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯟꯗ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯍꯜꯂꯤ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯗꯕꯗꯒꯤ ꯖꯦꯝ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯟꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯃꯔꯨ ꯆꯠꯂꯨ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯗꯔꯛꯄ ꯃꯇꯝꯗ ꯃꯊꯟꯇ ꯄꯪꯀꯥꯞꯇ ꯀꯥꯞꯄꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯪꯒꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤ ꯃꯗꯨꯅ ꯑꯃꯟꯅ ꯃꯊꯪꯗꯗꯤ ꯐꯖꯅ ꯅꯣꯡꯃꯩ ꯑꯁꯤ ꯆꯥꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯟꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯀꯗꯧꯔꯦ ꯏꯌꯥꯝꯕ ꯑꯃꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯟꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯁꯤꯡ ꯑꯗꯨ ꯊꯤꯌꯨꯅꯦ ꯑꯩꯒꯤ ꯅꯪꯒꯅ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯡ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ 14ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯟꯅ 18ꯗꯤ ꯈꯪꯉꯤ ꯑꯗꯨꯒ 14 ꯁꯨꯕꯁꯤꯅ ꯀꯔꯝꯅ ꯂꯩꯈꯤꯕꯅꯣꯁꯤ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕꯅꯤꯅ ꯑꯝꯕꯟ ꯅꯪꯁꯨ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯪ ꯌꯨ ꯐꯨꯠꯅ ꯉꯥꯎꯕꯅꯤ ꯑꯩꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯗꯝꯁꯔꯥꯠ ꯁꯥꯟꯅꯈꯤꯕꯅꯤ ꯗꯝꯁꯔꯥꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯐꯤꯂꯝ ꯃꯃꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯣꯡꯍꯟꯕ ꯒꯦꯝ ꯑꯃꯅꯤ ꯃꯗꯨꯗ ꯑꯩꯅ ꯑꯦꯛꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯐꯤꯂꯝ ꯃꯃꯤꯡ ꯑꯗꯨ ꯐꯣꯡꯕ ꯉꯝꯃꯛꯇꯕꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯅꯅꯒꯟꯗ ꯊꯥꯡꯅ ꯌꯥꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯃꯈꯨꯜ 32ꯅꯤ ꯐꯣꯠꯂꯤꯕꯗꯨ ꯑꯩꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯤꯕꯅꯤ나 ꯑꯩꯁꯨ ꯑꯅꯥꯕꯗꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯁꯨ ꯑꯩꯁꯨ ꯉꯥꯎꯔꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯁꯟꯗꯟꯅ ꯑꯝꯕꯟꯗ ꯍꯪꯉꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯉꯥꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯝꯕꯟꯅ ꯃꯌꯥꯝꯕ ꯑꯣꯏꯌꯦꯅ ꯃꯥꯁꯨ ꯉꯥꯛꯄꯤꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯂꯝ ꯑꯗꯨꯒꯤ ꯃꯃꯜ ꯍꯥꯏꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯃꯨꯟꯕ ꯂꯥꯛꯏ ꯚꯥꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯒꯨꯟꯗꯥ ꯐꯥꯎꯕ ꯊꯥꯔꯛꯂꯤꯕꯅꯤ ꯇꯣ ꯑꯩꯈꯣꯏꯒꯤ ꯒꯦꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯒꯨꯟꯗꯥ ꯑꯁꯤ ꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕ ꯒꯨꯟꯗꯥ ꯑꯁꯤ ꯚꯥꯏꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯇ ꯈꯪꯂꯛꯄꯗꯒꯤ ꯂꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯀꯧꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯕꯣꯁꯅ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯂꯤ ꯍꯥꯠꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯏ ꯀꯌꯥꯃꯔꯨꯝ ꯆꯥꯏꯈꯤ ꯐꯂꯥꯡ ꯑꯗꯨ ꯏꯇꯅ ꯊꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯂꯥꯡ ꯑꯗꯨꯕꯨ ꯑꯉꯥꯡꯕ ꯃꯆꯨꯅ ꯔꯪ ꯁꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯐꯂꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯏ ꯍꯥꯏꯗꯨꯅ ꯑꯝꯕꯟꯅ ꯑꯦꯛꯇꯤꯡ ꯇꯧꯏ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯑꯩꯕꯨꯗꯤ ꯎꯍꯧꯗꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯃꯤꯁꯤꯡꯅ ꯇꯝꯕꯅꯤ ꯁꯨꯃꯥꯏꯅ ꯂꯥꯎꯏ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯅꯈꯣꯏꯗ ꯑꯁꯨꯝꯅ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯍꯤ 4-5 ꯉꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄ ꯈꯨꯡꯒꯪꯗ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯪꯒꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯝꯕꯟ ꯃꯤꯁꯤꯡ ꯑꯁꯤ ꯌꯨ ꯑꯝꯇ ꯉꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯨ ꯊꯧꯁꯤ ꯕꯥꯔ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯕꯥꯔꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯕꯅꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯝꯕꯟꯅ ꯊꯥꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯄꯣꯔꯛꯏ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯁꯤ ꯍꯣꯁꯇꯦꯜꯅꯤ ꯍꯣꯁꯇꯦꯜꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯝꯕꯟꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯔꯛꯎ ꯍꯥꯏꯗꯨꯅ ꯔꯪꯒꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯔꯨꯝ ꯑꯗꯨ ꯆꯪꯉꯗꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯦꯛ ꯇꯧꯗꯨꯅ ꯃꯈꯥ ꯊꯥꯗꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯪꯒꯥꯅ ꯃꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯊꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯥꯎꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯔꯪꯒꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯤꯕꯤꯗꯤ ꯄꯨꯡ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯔꯪꯒꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯣꯛꯂꯛꯂꯤꯕ ꯖꯒꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯔꯨꯝꯅꯤ ꯐ꯭ꯔꯤꯖ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯌꯨ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯤꯆꯟꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯅꯕ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ ꯃꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯑꯃꯨꯛ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯡꯕ ꯃꯇꯝꯗ ꯆꯨꯔꯨꯞ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯑꯇꯩ ꯑꯇꯩ ꯑꯋꯥꯠꯄ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯕ꯭ꯂꯨ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯔꯪꯒꯥꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯗꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯒꯥꯔꯤꯅꯤ ꯅꯈꯣꯏ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕꯅꯤ ꯅꯈꯣꯏꯕꯨ ꯂꯥꯏꯁꯦꯟꯁ ꯂꯩꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯑꯁꯤ ꯄꯨꯔꯒ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯪꯒꯥꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯄꯨꯔꯥ ꯃꯅꯥꯎ ꯅꯨꯄꯥꯗꯧꯅ ꯂꯨꯅ ꯇꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖꯇ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯂꯥꯛꯏ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯊꯧꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ ꯁꯤꯗꯒꯤꯗꯤ ꯕꯥꯔꯒ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯕꯥꯔ ꯁꯥꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯄꯦꯇ꯭ꯔꯣꯜ ꯂꯣꯏꯁꯟꯈ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ
ꯔꯪꯒꯥꯕꯥꯏꯅ ꯑꯗꯨꯝ ꯍꯟꯖꯤꯟꯁꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯠꯇꯤ ꯍꯥꯏꯔꯤꯕ ꯁꯦꯅꯤꯌꯔ ꯑꯗꯨ ꯂꯥꯛꯏ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯑꯃꯨꯛꯇ ꯊꯧꯒꯦꯅꯤ ꯏꯟꯐꯤꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯣꯁ ꯆꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯗꯨ ꯄꯤꯅꯤꯡꯗ ꯄꯤꯕ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯠꯇꯤꯅ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯀꯣꯂꯦꯖꯀꯤ ꯃꯄꯥꯟꯗ ꯈꯥꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯀꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯨꯠꯇꯤꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯠꯇꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯁꯦꯅꯤꯌꯔ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯦꯅꯤꯌꯔꯁꯤꯡ ꯑꯁꯤꯁꯨ ꯏꯀꯥꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯏꯟꯐꯤꯜ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯒꯦꯡꯒꯤ ꯃꯤꯅꯤ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯒꯦꯡꯒꯤ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯀꯣꯂꯦꯖꯇ ꯕꯨꯂꯦꯠ ꯊꯧꯔꯒ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯩ ꯀꯨꯠꯇꯤꯁꯨ ꯚꯦꯟ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯧꯔꯦꯅ ꯇꯥꯏꯅꯦ ꯑꯩꯈꯣꯏꯕꯨ ꯀꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯀꯨꯠꯇꯤꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯠꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯤꯡꯅ ꯌꯥꯝꯅ ꯀꯥꯎꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯕꯤ ꯁꯥꯎꯔꯛꯇꯨꯅ ꯉꯁꯤꯗꯤ ꯔꯪꯒꯥꯕꯥꯏꯗ ꯇꯥꯛꯂꯗꯨꯅ ꯃꯈꯣꯏꯁꯤꯕꯨ ꯐꯨꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯅ ꯔꯪꯒꯥꯕꯥꯏꯗꯤ ꯈꯨꯠꯁꯨ ꯊꯥꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯌꯥꯎꯔꯁꯨ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯨꯍꯜꯂ ꯂꯣꯏꯔꯦ ꯃꯗꯨꯗꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯐꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯦꯛꯇ ꯐꯨꯔꯛꯀꯗ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯟꯇꯟ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯕꯥꯏꯛꯇꯒꯤ ꯌꯨꯝꯗꯒꯤ ꯌꯨꯗꯒꯤ ꯄꯨꯝꯅꯃꯛ ꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅꯕ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯔꯝꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯤꯅ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯟꯇꯟ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯍꯧꯗꯣꯛꯂꯔꯣꯏꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯑꯔꯖꯨꯅ ꯐꯔꯁꯦ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯆꯥ ꯊꯛꯎꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯥ ꯊꯛꯄ ꯆꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨ ꯊꯛꯄ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯔꯪꯒꯥ ꯍꯣꯏꯒ ꯃꯈꯣꯏꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯤꯅ ꯆꯨꯔꯨꯞ ꯆꯝꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯒ ꯊꯦꯡꯒꯥꯏꯅꯈꯤ ꯃꯤ ꯑꯗꯨꯅ ꯕꯤꯕꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯅꯃꯤꯠ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯐꯨꯔꯒꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥꯒꯤ ꯒꯨꯟꯗꯥ ꯑꯃꯅ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯕꯣꯇꯜꯅ ꯊꯣꯝꯇꯠꯈꯤ ꯃꯗꯨꯗꯒꯤ ꯔꯪꯒꯥꯅ ꯃꯤ ꯑꯁꯤ ꯐꯥꯎ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯎ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥ ꯑꯗꯨ ꯆꯪꯁꯤꯜꯂꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯐꯖꯅ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯪꯒꯥꯕꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯗ ꯈꯨꯠ ꯊꯥꯔꯤꯕꯅꯤꯅꯦ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯔꯪꯒꯥꯕꯥꯏꯒ ꯊꯦꯡꯅꯔꯝ ꯇꯥꯔꯒꯗꯤ ꯁꯦꯅꯤꯌꯔꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯕꯨ ꯐꯨꯈꯤꯕꯗꯨ ꯐꯨꯔꯝꯂꯣꯏꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯎꯅꯦ ꯃꯈꯥ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯈꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯐꯖꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯍꯥꯏꯔꯨꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯃꯃꯥꯡꯊꯛꯇ ꯐꯨꯕ ꯌꯥꯕ ꯐꯨꯈ꯭ꯔꯕꯅꯤ ꯐꯖꯅ ꯄꯣꯞꯁꯨ ꯄꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯪꯒꯥꯅ ꯅꯈꯣꯏ ꯁꯦꯅꯤꯌꯔꯅ ꯅꯈꯣꯏꯗ ꯀꯩꯗꯧꯋꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯐꯨꯈꯤꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯁꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯛꯁꯨ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯪꯒꯥꯅ ꯅꯈꯣꯏꯅ ꯈꯨꯠ ꯍꯟꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯃꯈꯣꯏ ꯑꯁꯤ ꯂꯣꯀꯦꯜꯁꯤꯡꯒꯤ ꯁꯄꯣꯔꯠ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯍꯟꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯪꯒꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯀꯔꯤꯒꯤ ꯂꯣꯀꯦꯜ ꯁꯄꯣꯔꯠ ꯍꯥꯏꯕꯅꯣ ꯂꯣꯀꯦꯜ ꯁꯄꯣꯔꯠ ꯑꯕꯨ ꯑꯩꯅꯤ ꯀꯩꯅꯣ ꯑꯩ ꯂꯩꯅ ꯅꯈꯣꯏꯗ ꯀꯅꯥꯅ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯣꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯟ ꯊꯣꯛꯂꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈ꯭ꯔꯦꯗ ꯀꯩꯗꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯪꯒꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯠꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯣꯏꯅ ꯑꯩꯅ ꯐꯨꯒꯠꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥ ꯕꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯕꯤꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯐꯨꯕ ꯇꯥꯔꯒꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯣꯏꯅ ꯐꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯌꯥꯝꯅ ꯐꯖꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯊꯪ ꯄꯥꯔꯠ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯀꯥꯜꯀꯤꯗꯨ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯚꯤꯗꯤꯑꯣ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯏꯃꯦꯖ ꯌꯥꯎꯗꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯗꯨ ꯂꯧꯊꯣꯛꯆꯕꯅꯤ ꯑꯩꯅ ꯈꯜꯂꯨꯕꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕꯅꯤꯅ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯈꯪꯅꯤꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯧꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯐꯔꯠꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯎꯕꯤꯗꯦ ꯑꯩꯕꯨ ꯐꯅ ꯈꯟꯕꯤꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯧꯊꯣꯛꯆꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯄꯥꯔꯠ 2 ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ